Sahi Nauribi Nupi Macha Amabu, Namdona Nupi Oibiki Ekai Khumnaba Manghanbada Chennaba accused ani ngasi Special Judge Poksho Imphal Isna Judicial Custody Nimitara Mangani Remand Pikre ngasi accused Oiriba Laisang Tem Khomai Uripoki Chera Kota Puthokpada Hanadagi Ngaiduna Laidaba Khoisaunaraba Victingi Imung Manungi Mioi Singna Erang Thokhre Police ki akanba section Thoranga Loinana Laisang Tem Khomai Kota Puthokhi Amadi Anisuba accused Oiriba Khangembam Sanjoy Singha Atopa Ming Athoi Atopa Ming Pambai Buna video conferencing ki Kuthang the Kota Puthokhi Khoisaunaraba Victingi Imung Manung Amadi Lekai gi Mioi Singna Khomai bu Puthokringai Mamangda ki Hauna Cherap Court Complex Mamangda Ngaiduna Laiki Police na akanba section Thorang Lokotpaga Loinana Numit yung Bamatong Pung Tara Nitoy Makhairom Tarak Pamatamda Police ki bulletproof gari amada haplaga Khomai bu Court Complex tam na pusinki Maduda Khoisaunaraba Nupis na court ki Get Namkhaiduna Court Complex tam na Changnana Bakonaki Maduda Police ki Kanguna Miyam Madubu Get ki Wangbada Tantokhi Madu Pawada Miyam na Get ki Wangbada Khomai Puthor Pangaiduna Laiki Court na Khomai bu Nimitara Mangani Riman Pikraba Matung Mapam Adudagi Police na Pukhinaba Khumnaba su chauna mukna bathoki banbayabadi thaudok asta chenari ba al khomai amadi ke ai sanjoy lal holup amagi lanmi oina phakibaga mari lainana ngarang kopta pothorakhibani adomai namak makhoi ani gi manungta khomai na kumjali singani ga tarani panda nupi macha ama izat manghan khibaga amadi sanjoy ni chahi asibi september tarani thoi da hairiba khomai na izat manghan bikhabi nupi macha adobu amukhana izat manghan khibaga mari lainana porompat Women Police na Laukhat ki ba Pokso case ki matung ina ngarang phagat ki bani Hariba numisida jo amu mana tharaiba sanjoi hariba angang dina nupi macha Ekai Khumnaba amu Manghanbide matang sida khoina hujik khanar jariba haibabu akhoi di makhoi ani makse chibagi chairak pibiyo mapunchi chuba jena thamgera machi puna makse akhoi khongang dina laimina bada khara wana dum tho ani akhoi nungai taba yamna poe ija isu mayam mamanga oi haiba tambangamde mathang mana tholakpada ju anga kaya mangan gini mamang thakta ju mana mangan gi baje maching thingamdana magi re ko che yam yamgre adubu akhong bo oina di handaki ji boire Ado maha hingna thambagi oina dia khoi gi khungangna su pam pamdre chengna hek hairaba matamda ma chibagi chairak pibi hu haiba chi katani makoi ani mak